अहानबदा मरुइबा पाउ सोशल मीडिया दा वायरल होइबा चुराचांदपुर ट्रैफिक पुलिस के कांस्टेबल चीफ मिनिस्टर ना लुपा लाख अमा की मना पीखरे अमदी हरियाणा दा पांगथोकदौरिबा खेलो इंडिया यूथ गेम्स दा योगासना यावरगनी PONYTV की नुमिदांगी पाउ मिलेंग ताबिरिब सिंबु बिद्यासना तराम नोकचरी पाउ संदोकना पिजरी सोशल मीडिया दा वायरल ओइखिबा नोंगलक्ता ड्यूटी तौखिबा चुराचांदपुर ट्रैफिक पुलिस मणिपुर के चीफ मिनिस्टर एन बिरेना लुपा लाख अमगी मना पीदुना थगतपा फोंदोखरे पनबा याबदि ngarang चुराचांदपुर के ट्रैफिक पुलिस ता मथौ तौबा चुराचांदपुर तोरबुंगदगे बीटी हेंजॉय कौबा ट्रैफिक पुलिस अमना अकनबा नोंगलक्ता मसागी मथौ निंगथीना तौबगी वीडियो अमा वायरल होइरखे हाइरबा मियोय असि ngasi चीफ मिनिस्टर की बंगलोदा मणिपुर पुलिस के मकोक थोंबा ऑफिसर कया मामला kai naba utuna lupa lak amagi mana adu khutsinake Miramasiga mari lenana BT enjoy na haikibda traffic singna isana isagi thabak ama tauba matamda mina taujasunu haiduna laithokpagi thabak tokpiyu gari thauri basingna su traffic ke rules sing yariba makai interview haina appeal su tokhe Sumaina siamna thagatsari base yam harawe sarkar jo thagatsari aduga egi traffic mayam singsu isagi thobu mi gini haina thamdok tebida isana isagi thabakbu egi thabak ni haina lorga su Ahanba oina Haryana da pangthokadoriba Khelo India Youth Games ta yoga asana yauragani Wafamasi ngasi Manipur Press Club ta pangthokpa Paumi Singa unaba amada Manipur Yogasana Sports Association ge General Secretary Bukhrambam Bir Pradasna haikibani Mahangna makha tana haikibada yoga hairiba masana si sports amagi thakta hanagi India ge former minister Kiran Rijijuna approve tawbiduna Khelo India schemes ki makhada pangthokpa university games youth games school games singda sanaba horakhibani adubu handak Haryana da pangthokadoriba youth games asida yogasana su saruk yabadi ahanbani Hairiba competition asida hanadagi Manipur da yogasana sanabirakpa players singna yaubiu loinana competition asige chatnakanglon kaya khangning basing adusu association asidagi khangba yagani haina fongdokhi University games playba youth games playba school games playba khudimaks da yogasana as a sport promote tonganaba first time ahan hoina koigi hanak tak pangthokiba Khelo India University Games Jain University Bangalore da pangthokiba leida yogasana as a sport togi include togi adugi mathangda hosik la kadoriba yogasana Khelo India koigi pan school Haryana da tawdoriba youth games leisa ahan hoina yogasana include Biswasi butterfly orchid haina khangnaba u pambi singda hauba pangchau chaudaba orchid asi Burma Thailand amadi China da khaktamak fangba adu ngasidi India gi ihan hanba oina Manipur da su fangle hairi orchid asi New Delhi da leiba lei singtagi oiba website team amana thizinbada Manipur dagi phangkhibani hairi website asigi mapu oiriba Tarbis Kuresi gi matung inna orchid asi Ukhrul district ke Kangkhwe area dagi phangkhibani amadi orchid ecology and taxonomy ge botanist Dr. Pankaj Kumar na orchid asibu identified tawkhibani hairi Masigi orchid makhal asi hana report tawba laikhidari maduna lamdam asigi flora da anoba contribution ama oiragani hairi Tarbis Kuresi gi matung inna orchid asi north east ta chap manaba climate na maram oiraga haurabasu ngasi faubada kana amatana yengseludabana hana khangdaba oiramgani hairi Anisuba Lanjau da Sri Govindaji Lengtha Biramba Ningsing Khubam Seva Committee gi Ningsing Khubam amadi guest house ngasi Radhamand
Madhab Mandop Uchekon Leikonda Sangakre Sangabagi Thoramadуда Manipurgi Governor Laganation Rajya Sabagi MP BIDYASANA Zauba Amadi Minister T.S. Bishwajit Singh Su Sarugyaki Student Union of Kanglaipak Shukna Chahi Khudingi Pangthoktuna Lakpa Shukki State Level Spelling Competition Amadi Manipur Ari Balol Kanglai Lol Ge Wahanthok Changdamnanaba Hairiba Competition Ani Asi Chatliba Chahi Asigi Oina June Gi Tang Taramathoidagi Hauduna Pangthoklagani Hairi Lotuna Lairiba Mahiroi Singi Lausing Puthoktuna Malemgi Hidananabagi Lamjelda Sangsin Bahaiba Wakalon Asida Pangthokadauribani State Level Spelling Competition Asida Category Ani Thokna Pangthokadauri Category A da Class 5 tagi Class 7 Faubagi Mahiroi Singi Oiragani Amadi Category B dana Class 8 tagi Class 10 Faubagi Mahiroi Singna Saruk Yaba Yagani Hairi Competition Ani Asida Maru Oina Kanglaipak Asida Lairiba Mahiroi Singna Saruk Yabinaba Student Union of Kanglaipak Sukna Appeal Torakli Paugi Maraktan natin bebrekama. Break matungda makhataba pau pizri Manipur gi haugalakliba Mahiroi Singi examination gi yengduna amigna isegi thoram sing pangthokpa leptuna lakpa adu ngasidagi pangthokpa yaragani haina amigna thadorokpa cherola mana hairi isai thoram sing sinbi langbiriba singna music band singa kupna tanabiduna saifam singda laugadaba mayek sing khangbinanaba amadi Yariba Makai Ngana Matam Chana Isai Hobinanaba Kanghan Bagalwinana Isai Tauram Sing Numidang Pung Taramatoi Faubugi Manungda Loisen Bigadabani Tangai Fadaba Laigi Tauramga Mari Lainaba Isai Gitauram Sing de Kara Komtho Komsin Laigani Hairi Chelola Asina Maka Taraduna Manipurgi Isaigi artist Sing Nasu Amiki Chatnakanglon Munna Kangbiduna Amadi artist Masin Singna Henna Corporate Pinaduna Ingna Chikna Isaigi Thauram Sing Pangthok Pada Mating Pangbiu Haina Appeal Tarakli Loinana Saifam Masing Yamna Lausin Badagi Problem Thoklak Pasing Amikna Daita Loba Ngamzaroi Amadi Amiki Musical Group Punamaksu Isaigi Organizer Singa Kupna Mayek Singna Saifam Singda Taugadaba Amadi Tauroidaba Punamak Tanabiduna Isaigi Jekak Pigadabani Haina Cherola Sina Makhatari Ngasi Loktak Pata Ranching Program ama Manipur ge Chief Minister N. Biren Singh yauna pangthokre pangthokhiba Rejuvenation of Pengba State Fish of Manipur ge Thoramaduda Chief Minister N. Biren Singha loinana Minister Hekham Dingo Singh MLA Tongbram Robindro Singh L. Rameshwar Mitai T.S. Santi Singh K. Robindro LDA ge Chairman M. Asni Kumar Singh Amadi Atai Atopa Official Singh Su Sarugyaki Chief Minister na haikibada ngagi pothok hena puthokpa ngamnanaba Loktak Pata nga macha crore ama thadaragani haina phongdokre mahangna makha taraduna Fisheries Department da meeting changladuna pothok hena puthokpa ngamlabadi chahi khudingi mapan lomdagi pusilakpa nga sing adu crore chamaga yankhai romdagi sep toba ngamlagani hairaduna Loktak Pat mayada lam khopchan ba asi tobidana basu apel tauke
Haukiba tang anida Sagolban Kangabam Lekaidagi Arambam Nanau Chahi Kuntramanga Police Custody da Laikidaba Thogdokta Cheneriba Imphal Police Station ge SI Kwakatel Haino Khongnembi Thokchom Lekaidagi TH Jitendro Ngarang CJM Imphal West da Puthoklaba Matung Tha Asigi Tarataruk Fauba Numitare Nigi Police Custody da Remand Lokre Ngarang Video Conference ki Khutangda Thogdok Asigi Accused Oiriba SI TH Jitendro CJM Imphal West Alex Muibagi Kota Puthorakiba Aduda Police ki Mahut Sillaga APP gi Maikaidagi Haikibada Accused Asi Wahang Pahong Chathabada Mahak Masagi Maralia Zaki Imphal East Commando da Leiba Mahaki Mamanaba SIK Tej Kumarna Hairakiba Amasung Kangabam Jeki Koba Amana complaint ama launch Taubagi Matung Inna Civil Dress da Arambam Nanaubu Mayumdagi Faraga Police Station da Puraki Maduda Mahaki Mateng Pangba Kharasu Yauraki Nanau Police Station da Wahang Pahong Chathabada Mahakna Kangabam Jeki na proprietor Oiba Kangabam Lekai da Leiba Mauru and Sons Jewelry dagi Mahakna Sanasan Humfulau ki haina Mahakna haiki Adumagpu Makhatana Asengba adu Haidorako Haiba Yadabadagi Lechaina Mahaki Matunda Ani Ahumlak Tang Kanke Arambam Nanau Furaba Matungda Mahakna Sanagi Dukan Asidagi Laukiba Sanasan Humfu Adugi Manungda Sankun Mangana Uripok Chakarikom da Leiba Sana Safam Amad da Bandhan Thamke Sana Santara Mangana Mahaki Manembokta Pikare Sana San Kunna Yonthokre Haina Fongdok Lamba Lei Hairiba Singh Asiga Mari Leinana Masida Generiba SI TH Jitendro Asi Makhatana Wahang Pahong Chathananaba Remand Laukre Hairi Mamang Thagi Kunmathoida Imphal West ki Khodrak Awang Lekai dagi Sanasam Ningol Ningthaujam Ongbi Chingkhai Nganbi Chahi Kuntaruk Koba Mau Ama Hu Pijaduna Hatkibani Haidiba Lekai Asimaktadagi Leikidrabai Asigi Mapuroiba Ningthaujam Bizendo Chahi Kunipan Apokpa Leikidraba En Ivungo Amasung Manembok Tingaujam Ongbi Jamini Chahi Nifunipan Mapuroiba Laikhidraba En Ivungo JMFC Imphal West na Judicial Court Remand Pibadagi Accused Anima Karang Jail Yaukre Laikhidrabi Chingkhai Nganbi Mamang Thagi Kunithoida North AOC da Leiba Ras Medicity da Asiba Hakchang Oina Purakibani IGR South ki meeting Makhada National Technology Day gi Thauramma ngasi Manipuri da Leiba Assam Rifles Public School da Pangthokre Thauramadu Science and Technology gi Hiramda Inkalak Leba Naha Singi Haisingba Wakalon Sing adu Amuka Hena Thogananabagi Pandam da Pangthokpani Hairi Thauramadu gi Manung Channa Science Exhibition Amasu Pangthokhi Exhibition adu da Class 5 tagi 12 fawbagi Manung da Leidiba Satra Chamaga Kunmangana Sarugyakhi Amadi Innovative Oiba Science Model Punna Marifu Mari Puthokpagi Manungda Model Yankhaiga Humdoidi Masana Presentation Piki Amadi Lemhoriba Model Kuntramathoi Amana Group Oina Present Tauki Hairi Paugi Marakthana Den Pabrek Amaga Mukhana Breaking Matunda Makata Pau Pizri Kangpokpi Police Station ki team amana achat awok sing ngarang check tawbada
Honda City car amadagi heroin number 4 oiramgani chingnaba sapon cap chaniga tarani thoiga konana mioi anisu fagatkre faraba sapon cap sing adu kg aniga gram tara humdoi muk lum e local marketa masigi mamal asi chawrakna lupa lakh humfu humdoi lising humfu oigani amadi international marketa lupa crore kuntra mathoi lakh marifu oigani hairi Faraba mioi ani adudi Churachampur gi manung channa laiba sangai kot tagi sonlaisai haukep chahi kulhumdoi amadi jamgaulen haukep chahi kunmathoi Churachampur dagi ni hairi makhoi gi mathakta FIR panduna makhataba action lokhalagani hairi Laikhidraba VDF Laishram Asupage Loinabida lupa lakh anigi senfam piduna mateng pangkre VDF masen mateng pangnariba asi VDF sing inak khunbagi nate association asina ngarang megi tang tarak lising ani kunithoi SP Thaubal Sri Zogesh Chandra Haubizam IPS mahaki meeting makhada VDF Welfare Association ge executive committee members sing amadi L Santos Singh Deputy SP CDO Thaubal amasung cashier PH Hembaga Punna Chatliba Tha Asigi Haukiba Tang Anida Masagi Anaba Amadagi Manung Matam Chadana Moirangpali Posta Mathau Tauramba Laikhidraba VDF number 1693 Laishram Asupa Khuman Khangabok Batri Lamlong Bazar Dalaiba Masagi Yumda Chatuna Ngasi Mahaki Loinavi Laishram Ongbe Bimola Devida Lupa Lak Anigi Senfam Piduna Imung Manungi Awabada Mateng Pangkre Loinana Masagi Anaba Amadagi Hauzik Lying Chathariba BDF number 264 M Premchand Singda Lupali Singh Taragi Tengbang su mahak masada kutsinakre haina All Manipur VDF Association ge maikai dagi thadorapa cherola mana hairi cherola sina makhata na haike piriba senfam kudingmak Thaubal District VDF Welfare Fund dagi kaithoklaga pibani VDF Welfare Association District Kudingmake lingduna awa na asi ana thoklakpada mateng pangnariba kudingmak VDF sing sen yamna paiba ina khunba nate VDF singi thagi ration money ge senfam dagi apikpa senfam khara khaijanaraga tungsanaduna thamba senfam dagi kaithoktuna pibani VDF singna asumna mateng pangnariba asida state government nasu mateng tawbirabadi amuk hena nungaiba oigani amadi VDF singna hinglingai manungda VDF singi service security service RR sembirabadi law and order ngakpada achoba daita lauriba VDF singi thamoida apenba oigadawbani amadi sikraba matungda lehauriba family singna hingbada mahau amadi fangba ngamgani haina fongdoragli Manipur Laingaki War on Drugs 2.0 ga mari lainana paikhalakliba Jackson Thaurangi saruk ama oina ngarang khabaisoi Special Commando gi team amana mioi ama international marketa lupa crore ama dasmik mangarom gi oiba opium kg ani konana fare Officer in charge Special Commando Unit Khabaisoi gi Subedar L Bebekananda Singh gi luching makhada Havildar L Kuber Singh amadi Haisi CH Mani Singna assist Tauduna Amasung SP Railway and in charge Special Commando Unit MPS Tokchom Krishna Tombi gi pautak matung ina Khabaisoi Special Commando Unit ki timamana ngarang numidang pung 8:3 mangarom taba matamda Manipur University ki main gate manaktagi Bishnupur District ki manung chanba Kwata Ward number 3 dagi MD Abdur Rahman Chahi Kuntrataret Apokpa Laikhidraba Manovar Ali Asidagi Drug KZ Ani Redmi ge mobile phone nama amasung angauba machuge Varnakar registration number MN05A5646 faba ngamkibani hairi Drug ka konana faraba mioi amasung pochai sing makhataba ain gi oiba thabak lokhatnaba singjamai police station da khutsinakre hairi Ngarang MLA Diganglung Gangmai amadi Nonege DFO Napoleon Rongmaina Longmai Tree Noneda Uthabagi Drive ama Haudokiba adugi makha chatharakpa oina Green Longmai campaign gi banner makhada BJP Youth Wing Longmai gi President Achun Gangmai na luchingduna district headquarter da ngasi uchara pambi yangkhai thakre
Apunba miyamgi yaifa lamjing lob paurabina ngasi Lainingthau Puthiba Community Hall Paurabida International All Martial Arts Championship lisingani kunithoida mai paglakhraba Kangabam Rosie Devi apokpa K Razen Kaisampa Thiam Lekaibu Selgi Mana lupa lising yangkhai piduna pungning thogatkre Kangabam Rosie Devi na India represent tauduna Guwahati da April ge tang 13 dagi 13 da pangthokpa International All Martial Art Championship lisingani kunithoi da KG 49 gi category da silver medal laurakibani mana adu apunba miyamgi yaifa lamjing lop paurabi gi president wahengbam premilana khutsinaki aroibada maroiba pawa mukhana सोशल मीडिया दा वायरल होइखिबा चुराचांदपुर ट्रैफिक पुलिस की कांस्टेबल चीफ मिनिस्टर ना लुपा लाख अमगी मना पिखरे अमदी हरियाणा दा पंगथोकदौरिबा खेलो इंडिया यूथ गेम्स दा योगासना यावरगनी PONYTV na sandok chaba nuidangi Manipuri pao matang asidalo sinjare.